करीगुंबा इंसिडेंट अमखकी शेयर तौजगे ngasi nungthilgi pung 12 minute 10 muk taba matamda Jiribamgi Marapaibi Maibenzing PSO jing amasung volunteer gi makaidagi district police ta waw amakak pibirapudagi mai tawdana IB Laikai Pawupara Ward number 6 haiba mafam asida Koinu Kobi masagi sahina humpuga mari muk surabi nupi amakak auto amada tonga auto driver na Abdul Hussein magi leifamna Jirighat Grand Bazaar Kasardagi mai tawdana leiba thengnare na phatanunda thokringaida si amtang action masi kano to biona paw pirakpadagi koi district police ki maigedagi pudakta changchilaga haiba UPSC wifi community dagi UPSC sumai toduna lokalaba matungda hojik magi family members inda auto driver jiga loinana mai family members inda nazargani sumai toduna jiri Marapaibi Maiben TSO jing amasung volunteer singna sumai toduna police ta operation pibi bagi damukta punggup chari duga makata nasu sumai toduna peace ki santi ki maikaida sanction naba namna si haina community punamakta appeal tawjari